Orissa gi Puri Da Pangthok-Khiba Rath Yatra Thouram Da Netshinnabadagi NUPI ani YAONA Meeoi AHUM LEIKHIDRE Meeoi tara Rom Ashok Apan Nangkhre HAIRI Thodok adu Jagat ki mabungo Jagannath Balabhadra amadi Subhadragi Ratha AHUM da Khongsan ba hauduna Jagannath Temple gi kilometer AHUM rom chetlaga leiba Sri Gundicha Temple manakta thokhibane Ratha AHUM aduna mafam adu yaurakpada lai khurumba lakpa bhakta singh chikna chaina ngamdana tilakhe bhakta singh adugi marakta khara tushinba yaurakpadagi Thodok adu thokhibane Thodok thokfam adu maktada NUPI ani YAONA Meeoi AHUM leikhide leikhidre singh adugi maming Pravati Das Vashanti Shahu amade Premkan Mohanti kawi HAIRI Meeoi ahuma Khurda district tagine Meeoi Rath Yatra numita mabungo Jagannath Khurumba Puri da lakhibani HAIRI local media na piba report amagi matong ina masing yamlaba miyam adu control tawnaba police na lokhatkiba Jackson Thouram sing adu matik chakide HAIRI Puri gi collector Siddharth Sankar Swen na hai leikhidrebagi hakchang sing adu post mortem gi damak pukhre numit aduda security gi matik chaba Jackson Thouram lokhatke adubu miyam adu khanghaudana control tobangam bagi wang mada leirakpadagi laibak thiba thodok adu thokhibani haina mahakna phongdoke